ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯈꯨꯜ ꯑꯃꯗ ꯁꯤꯡꯒꯥꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗ ꯃꯕꯨꯡ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯡꯒꯥꯔꯩ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯉꯩꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯆꯥ ꯂꯥꯡꯂꯦꯟꯅꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯡꯒꯥꯔꯩ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯝꯗꯦ ꯃꯍꯥꯛ ꯂꯥꯏꯔꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯣꯌꯥꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯣꯌꯥꯝꯕ ꯂꯥꯏꯔꯖꯔꯕꯁꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯄꯥꯕꯨꯡ ꯅꯧꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯣꯌꯥꯝꯕ ꯑꯉꯥꯡ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯈꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅꯧꯕꯨ ꯃꯣꯌꯥꯝꯕꯅ ꯁꯦꯟꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯣꯌꯥꯝꯕ ꯊꯕꯛ ꯊꯤꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅꯧꯅ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯈꯨꯔꯥ ꯇꯣꯛꯄꯒ ꯎꯅꯔꯨꯔꯦ ꯊꯕꯛꯇꯣ ꯈꯨꯔꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤꯅ ꯇꯥꯛꯄꯤꯔꯛꯏ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯑꯩ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯐꯔꯦꯗꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥ ꯇꯣꯛꯄꯣꯛꯅ ꯌꯥꯕꯤꯔꯛꯄ ꯏꯃꯥꯗꯤ ꯃꯍꯥꯛꯅꯅꯦ ꯊꯕꯛ ꯄꯤꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯡꯁꯥ ꯊꯤꯔꯝꯂꯕꯅꯤ ꯍꯌꯦꯡꯗꯒꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯨ ꯏꯁꯥꯁꯤꯗꯤ ꯏꯃꯥ ꯊꯕꯛꯄꯨꯗꯤ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯊꯕꯛ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯏꯃꯥꯅ ꯅꯁꯥꯁꯦ ꯄꯥꯡꯒꯟ ꯀꯜꯂꯕꯁꯨ ꯃꯐꯕ ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕꯁꯤꯗ ꯑꯩ ꯊꯕꯛꯁꯦ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯀꯜꯂꯦ ꯍꯥꯏꯗꯅ ꯑꯩ ꯆꯠꯅꯤꯡꯗ ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏ ꯃꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯏꯁꯥꯁꯤ ꯀꯔꯤꯁꯨ ꯌꯥꯝ ꯉꯝꯗꯕ ꯅꯠꯇꯦꯅꯦ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯕꯁꯤꯗꯤ ꯀꯨꯝ ꯂꯩꯅꯥ ꯄꯨꯕꯤ ꯅꯃꯥꯏꯒꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯊꯕꯛ ꯁꯨꯔꯕꯁꯨ ꯁꯨꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯏꯃꯥꯅ ꯄꯥꯡꯕꯤꯕ ꯉꯝꯗꯦ ꯏꯁꯥꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯋꯥꯅ ꯊꯕꯛ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯖꯕꯗ ꯏꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯨꯅꯨ ꯏꯃꯥꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯒꯦ ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯤ ꯏꯃꯥꯁꯤ ꯏꯁꯥꯁꯨ ꯈꯖꯤꯛ ꯀꯟꯈꯠꯄꯒꯨꯝ ꯇꯧꯏ ꯏꯃꯥꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗ ꯑꯅꯥꯕ ꯍꯥꯏꯁꯦ ꯃꯗꯣꯝ ꯊꯝꯕ ꯍꯧꯅꯗꯦꯅꯤ ꯏꯃꯥ ꯈꯪꯗ꯭ꯔꯤ ꯌꯨꯝꯁꯤꯅꯒ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤ ꯊꯤꯔꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯦ ꯏꯃꯧ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒ ꯅꯪꯅ ꯊꯕꯛ ꯁꯨꯕꯗꯣ ꯅꯦ ꯇꯥꯅ ꯆꯠꯆꯕ ꯌꯥꯔꯦꯗꯅ ꯑꯁ ꯏꯃꯥꯁꯤꯃ ꯀꯔꯤꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯂꯥꯏꯔꯕꯅ ꯆꯥꯏꯉꯣꯟꯗꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ ꯏꯃꯥ ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ ꯏꯃꯧꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯀꯣ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃꯕ ꯑꯗꯣ ꯐꯔꯦꯁꯦ ꯑꯩ ꯏꯁꯤꯡ ꯈꯪꯕꯗ ꯁꯣꯛꯈꯤꯒꯦ ꯆꯥꯛ ꯊꯣꯡꯅꯕ ꯏꯃꯥꯁꯨ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯨ ꯂꯥꯛꯑꯣ ꯌꯥꯆꯪꯉꯛꯑꯦꯕ ꯏꯕꯨꯡꯉꯣ ꯏꯃꯥ ꯐꯃꯨꯡꯗꯒ ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯍꯤꯗꯥꯛ ꯃꯅꯝ ꯅꯝꯃꯤ ꯐꯃꯨꯡꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯅꯤ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜꯁꯤꯗꯅꯦ ꯁꯨꯝ ꯍꯤꯞꯂꯕꯅꯤ ꯆꯠꯂꯣ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯁꯣꯛꯂꯨꯔꯣ ꯅꯪ ꯍꯟꯖꯤꯜꯂꯛꯂꯒꯅꯦ ꯆꯥꯛ ꯊꯣꯡꯗꯣ ꯑꯗꯨꯒꯅꯦ ꯏꯃꯥꯁꯨ ꯃꯩ ꯇꯦꯛꯀꯦ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯈꯤꯒꯦꯀꯣ ꯍꯣ ꯆꯠꯂꯣ ꯁꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯣꯌꯥꯝꯕ ꯃꯈꯨꯠꯇ ꯀꯣꯔꯐꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯄꯗ ꯁꯤꯡꯒꯥꯔꯩꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯌꯥꯝꯕ ꯂꯥꯛꯄ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯏꯕꯣꯡ ꯑꯩ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯈꯟꯅ ꯑꯩ ꯆꯠꯂꯛꯂꯕꯅꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯕꯣꯡ ꯁꯤꯡꯒꯥꯔꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯣꯌꯥꯝꯕ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏ ꯁꯤꯡꯒꯥꯔꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯒꯤꯁꯤ ꯏꯐꯝꯗ ꯂꯛꯅꯔꯤꯕ꯭ꯔꯥ ꯏꯕꯣꯡ ꯇꯥꯟꯖꯥꯁꯦ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯤꯀꯨꯞ ꯅꯠꯇꯦ ꯑꯩꯕꯨ ꯄꯥꯕꯅ ꯃꯥꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯗ ꯊꯥꯖ ꯌꯣꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡ ꯑꯩ ꯉꯁꯤꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯁꯤꯡꯒꯥꯔꯩ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯣꯏ
ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯂꯩꯈꯤꯅꯕꯅꯤ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯊꯥꯖ ꯌꯣꯟꯖꯔꯤꯕꯗꯣ ꯅꯪ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯈꯤꯕꯅ ꯐꯅꯤ ꯁꯤꯡꯒꯥꯔꯩ ꯏꯕꯨꯡ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯏꯕꯨꯡꯅ ꯐꯥꯒꯤꯅꯤ ꯈꯟꯕ꯭ꯔꯥ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕ꯭ꯔꯥ ꯏꯕꯨꯡ ꯉꯝꯂꯣꯏ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯁꯤꯡꯒꯥꯔꯩ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯑꯀꯪꯕ ꯎꯄꯥꯜꯗ ꯇꯥꯡꯖꯕꯤ ꯁꯤꯡꯉꯦꯜ ꯃꯦꯂꯩꯒꯨꯝꯕꯅꯤ ꯂꯩꯍꯥꯎ ꯐꯪꯂꯔꯣꯏꯗꯕ ꯂꯩꯔꯥꯡꯅꯤ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯕꯨ ꯅꯣꯡꯂꯤꯛꯅꯤ ꯍꯥꯏꯕ ꯌꯥꯗꯕꯀꯣ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯅꯍꯪꯒꯅ ꯆꯦꯟꯗꯕꯀꯣ ꯅꯣꯡꯖꯥꯕꯤꯅ ꯂꯥꯛꯁꯤꯟꯈ꯭ꯔꯕ ꯅꯣꯡꯍꯧꯀꯣ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯔꯕꯅ ꯅꯪ ꯑꯩꯕꯨ ꯁꯃꯥꯖꯁꯤ ꯅꯣꯛꯅꯒꯅꯤ ꯁꯤꯡꯒꯥꯔꯩ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯜꯂꯣ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯁꯤꯡꯒꯥꯔꯩ ꯏꯕꯨꯡ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯍꯦꯛ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯗꯨꯅ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯇꯥꯍꯧꯏ ꯃꯣꯌꯥꯝꯕ ꯁꯤꯡꯒꯥꯔꯩꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯛ ꯐꯥꯗꯨꯅ ꯍꯥꯏ ꯁꯤꯡꯒꯥꯔꯩ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯗꯨ ꯋꯥꯈꯜ ꯊꯦꯜꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯅꯪꯒ ꯊꯨꯡꯅꯗ꯭ꯔꯗꯤ ꯑꯩ ꯁꯤꯅꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯂꯧꯕ ꯉꯝꯗꯣꯏ ꯑꯣꯏꯔꯒꯅ ꯂꯧꯔꯣ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯅꯤꯡꯉꯥꯏꯅꯤ ꯁꯤꯡꯒꯥꯔꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯗ ꯃꯥꯅ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯐꯪꯗꯕꯗ ꯇꯧꯈꯤꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯉꯁꯤꯁꯨ ꯁꯤꯡꯒꯥꯔꯩ ꯃꯌꯥꯝꯕꯗ ꯇꯧꯔꯤ ꯃꯁꯤꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯇꯥꯎꯕ ꯋꯥꯈꯜꯅꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯅꯗꯤ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯪꯗꯕ ꯃꯔꯝꯅ ꯅꯨꯄꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯂꯦꯞꯈ꯭ꯔꯕꯗ ꯊꯃꯣꯏ ꯅꯧꯊꯔꯛꯂꯗꯨꯅ ꯁꯤꯡꯒꯥꯔꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯕꯗ ꯁꯤꯡꯒꯥꯔꯩꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯁꯅꯥꯗ ꯍꯥꯏ ꯍꯩ ꯃꯃꯥ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ ꯈꯪꯉꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯃꯥꯏꯈꯨꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯥꯗꯤ ꯏꯇꯥꯎ ꯏꯕꯣꯌꯥꯏꯃꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯆꯪꯁꯤ ꯁꯤꯔꯕꯅꯦ ꯁꯤꯔꯕ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯕꯨ ꯏꯃꯥꯏ ꯑꯁꯦ ꯀꯔꯥꯏꯗ ꯊꯝꯒꯗꯧꯔꯤꯕꯅꯣ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯑꯋꯣꯡ ꯑꯋꯣꯟ ꯂꯤꯛꯂꯥ ꯑꯃ ꯇꯝꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ ꯈꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯂꯝꯍꯦꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯌꯥ ꯎꯁꯤꯠ ꯊꯣꯏꯗ ꯃꯆꯥ ꯃꯣꯏ ꯕꯥꯕꯥ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯕꯒꯦ ꯀꯅꯥ ꯅꯠꯇꯦ ꯏꯆꯥꯅꯤ ꯊꯦꯝ ꯅꯧꯗꯨꯅ ꯂꯧꯔꯨꯔꯕꯁꯨ ꯃꯌꯥꯏ ꯀꯩꯗꯧꯕꯒꯦ ꯍꯩ ꯏꯀꯥꯏꯗꯕꯤ ꯅꯨꯄꯥ ꯑꯃꯒ ꯑꯍꯤꯡ ꯂꯦꯜꯂꯨꯔꯤꯕꯤ ꯅꯆꯥ ꯂꯝꯀꯦꯠꯄꯤꯗꯨꯕꯨ ꯂꯩꯔꯣꯡ ꯂꯥꯏꯗ ꯀꯠꯄꯒꯨꯝ ꯀꯔꯝꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯀꯠꯀꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤꯗꯣ ꯌꯥꯔꯕꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯟꯊꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯨꯔꯤꯕꯤ ꯃꯥꯕꯨ ꯏꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯦꯡ ꯁꯥꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯖ ꯌꯣꯟꯖꯅꯕ ꯃꯗꯨꯒꯤ ꯏꯃꯥꯏꯗꯣ ꯀꯨꯂꯆꯟꯗ꯭ꯔ ꯏꯐꯝꯗ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕ ꯏꯆꯥꯅꯤ ꯂꯪꯊꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯥꯅ ꯍꯌꯦꯡ ꯋꯥꯔꯒ ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯀꯅꯤ ꯌꯥ ꯃꯈꯥ ꯇꯥꯒꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯅ ꯅꯪꯁꯨ ꯅꯆꯥꯒ ꯄꯨꯟꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯃꯃꯥ 이스 ꯀꯔꯤꯅꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯜꯂꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣꯗ ꯃꯣꯏ ꯄꯥꯕ ꯇꯥꯏꯅꯔꯣꯍꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯩꯅ ꯀꯩꯗꯧꯔꯕꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗꯕ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ ꯑꯗꯨꯒꯤꯅꯤ ꯑꯁ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯈꯤꯠ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇ ꯈꯟꯅꯁꯦꯕ ꯀꯔꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯑꯍꯜ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄꯗ ꯑꯩꯅ ꯋꯥ ꯉꯥꯡꯅꯒꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯒꯅꯤ ꯍꯩꯃꯥ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏ ꯄꯥꯕ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯍꯥꯏꯈꯤꯅꯤ ꯍꯥꯏ ꯋꯥꯅꯤ ꯀꯨꯂꯆꯟꯗ꯭ꯔ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯋꯥꯔꯦꯞꯅ ꯀꯟꯈꯤꯕꯅ ꯁꯤꯡꯒꯥꯔꯩ ꯑꯋꯣꯡ ꯑꯋꯣꯟ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯝꯃꯤ ꯄꯤꯛꯇꯛꯅ ꯂꯣꯏꯁꯤꯟꯈꯤ ꯃꯣꯌꯥꯝꯕ ꯑꯃꯗꯤ ꯁꯤꯡꯒꯥꯔꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯏꯟꯊꯣꯛꯂꯕꯁꯨ ꯁꯤꯡꯒꯥꯔꯩ ꯃꯥꯕꯨ ꯄꯟꯊꯨꯡ ꯌꯧꯖꯔꯦ ꯈꯟꯕꯗ ꯃꯣꯌꯥꯝꯕ ꯁꯤꯡꯒꯥꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯤꯡꯒꯥꯔꯩ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯪ ꯑꯩ ꯌꯨꯝ ꯑꯃ ꯂꯦꯞꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯑꯗꯣ
ngasi nongma nini sidi tabak chaluranu ko aigi nakta sum layoba is tabak chatrabadi akhoi mungge wat pasidi kaidai sen me khatoiba khangde isu ado ngasi nongma ni sidi chatpiranoba luhongma nauri kandadi tabak chathoknadabani nang khangjo hoisi bari chai sing thongnaba tawro imase nari banina chak matam chan pijadaba yadabani hidak chana hoi thongurage ado insanga sembirero is hoine semdradi asumna singare mayambaga anouba yumban ama panminaraklabada matam kaya hokrabatung ngasidi masanupa ama phangjarami masanupabu mayambana nungsina konbiduna hai isadi ipagi ningthemni nangina mingdi ningthem kaugi ko pabana singare nangbu masagi mingsi pamlabro homoi pabana thonbibado aishiya zari isagi pandi pabana saula dokdokani sapiba ahan phangzabani ado moi mapa isagi sa umbadi sareng no umsiko singare ipan phau thadri nangsu cha umbagi wado tangai khoda as khangde di sareng tawsi ai sini sareng chadaba chahi ma phari isagi sa umbada sareng tawgadabani ipam da lei kandadi nungti sareng jajarak leni isi nangin nak thek leibadagi chawa phangtri moyamba singare gi wa tabada mabukning khajik penjade khali mahakna singare bu pelan bangam jabra haina asumna leirakpana chahi ahum haujinkiba khanghaude mapuna sanbiduna makoi anigi ani suba masanupi amasu phangjarami adubu lairaba moyambaga asum yumban minarakpada awaw masak khanglaktabi singare mahakna sidi awaw masak khanglakle nongmana seng leita nongmana thum leita nongmana morok leita awat pa kaya leraklabada singare mabukning onba huraklami nongmagi numit amani mayabana thabak suba salamdai singare dahai tari bro ai thabak sanaba tawge imase masanu ai daibani ningthina leramuko lekai jathukano yumda lengdabi leramu nupa aisu isa pipa lainuse chelibani nangina mase seba tawba ngamtre wareba isa pipa chelibani na imungi thabak amuk taw isa ningthem amuk sena as isagi bibam siga imase na bangamtre aduna nang thabak to sajahalo singare nangbu thabak taw haikibraneibo yumda lengda leram haiba khaktani as ho leiramge aina bu kai satoino pare angangani siga ningthe leram ko ai thun halake ho adugo horenya ching purak ba kauni ching purak loida boirabadi yumdan jilakan moyamba khumludri magi thabak suba adumak sakirami pendaba awatpa ningba thonglakdaba kayana singare gi anam kan manungsiba ngasidi ngamnamak mangsilakle pukning waraktabagi haunasa singare aronba nupa thamba huraklami moyambagi laikai adumaktadagi mani gauba selpai bunupa amaga singare aronba mari thamba hurakle mani mahaksu moyambana thabak sakiba tanza yengduna singare bu hege unaba laklami nongmagi numit amani singare na sak thonglingai mani maningthong adudagi sak janglaklami singare nang nupa thabak sakrabo aima tamani khangpre khangemi hingsa basidi ho sakre aigi nupa lara sudatnabado nunghonba sakre hanjilaktrabadi hekwai sangani ai is nangi nupa dabu dumai haido kaigino nusidre hu tare mukhari mangonda yum palubadagi mondom motek thakta chawjarakpi singare aisya khongham pun mali haujikti as ayam pendeda adu oiragana aiga jakhrasidana aidi itomta leibani ima pabusu leite sel haira aiga watpa leite lausu pawna mayam thambirami aduna pharadra tamani pharadoini ni singare nang sida wana leidu saru aiga leirosi nakut tamdaga bijabani da aigi nakta leredi tamani na haridubudi chumba ada ai isa pikpa ni leirisa masina aingonda mu yeliba tawrise moyani leirabani na aina tamani gitung induna hekta satpa ngamtre imai pep adu wabu papa ibungo ma chawchok chaw leiribisidi mana mai adum yok chawsani kaidorge angangidi na kemta waru hoida tamani moigi wakhalga khaloida ai nungairaga loire ho aduneba hayeng nangai gi sa leirakanda nangini sangmot pasingase loi kaukthokradonina aima tamani ni hek ngang masima adu singare kai numita chensi ai numi nangbo maidi ngai bi awari ko tamani ngasi sembadi khuyongnare aduna hayeng jelasi ai hayeng ayuksa ngan ta ekta thoraklage
ꯇꯥꯃꯅꯤꯅ ꯑꯩꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯥꯏꯕꯤꯔꯝꯃꯣ. ꯌꯥꯝ ꯐꯔꯦꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯉꯥꯏꯔꯝꯂꯒꯦ. ꯅꯪ ꯑꯌꯨꯛ ꯑꯉꯟꯕꯗꯅꯦ ꯆꯠꯊꯣꯔꯛꯑꯣꯀꯣ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯅꯪ ꯅꯨꯄꯥ ꯂꯥꯏꯔꯁꯨ ꯆꯠꯅꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤꯕ. ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯃꯅꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯅꯤꯅ ꯂꯣꯟꯅ ꯁꯤꯡꯒꯥꯔꯩꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯊꯣꯏꯕꯤꯅ ꯎꯍꯧꯔꯝꯃꯤ. ꯃꯅꯤꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯗꯣꯝ ꯁꯣꯟꯖꯩ. ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯅꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ. ꯃꯥꯗꯤ ꯁꯤꯡꯒꯥꯔꯩꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯍꯩꯃꯥ, ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯃꯣꯏꯒꯤꯁꯦ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯁꯤꯡꯒꯥꯔꯩ ꯍꯥꯏꯅꯈꯤꯕꯒꯨꯝ ꯃꯌꯥꯝꯕꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯤ ꯄ꯭ꯔꯞ ꯍꯣꯡꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ. ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯅꯤꯡꯊꯦꯝꯅ ꯍꯥꯏ, ꯏꯃꯥ, ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ. ꯍꯦ, ꯃꯁꯤ ꯉꯥꯡꯁꯤꯃ ꯊꯕꯛ ꯑꯝꯇ ꯆꯠꯄ ꯎꯕ ꯌꯥꯗꯦ. ꯂꯥꯛꯀꯦꯒ ꯈꯣꯠꯀꯦꯒ. ꯆꯠꯂꯣ, ꯑꯥꯗ ꯁꯥꯟꯅꯔꯒ ꯂꯩꯔꯨꯆꯣ. ꯆꯠꯂꯣꯕ. ꯇꯜꯂꯤ ꯀꯩꯁꯨ. ꯑꯩ ꯂꯥꯛꯀꯦ ꯏꯃꯥ. ꯑꯁ, ꯌꯥꯗꯦ ꯍꯥꯏꯗꯅ. ꯑꯩꯅꯦ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ. ꯑꯗꯨꯅ ꯅꯪ ꯂꯥꯛꯄ ꯌꯥꯗꯦ. ꯍꯣꯔꯦꯟ ꯉꯥꯃꯨꯛ ꯂꯩꯔꯛꯀꯦ. ꯁꯤ ꯅꯆꯟꯅꯨꯄꯤ ꯂꯩꯅꯨꯁꯦ ꯄꯥꯝꯃꯨ. ꯅꯪ ꯃꯥꯕꯨ ꯁꯦꯟꯅꯔꯒꯅꯦ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯆꯠꯂꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ ꯀꯥꯎꯅꯤꯀꯣ. ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯗ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯂꯩꯅꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯁꯤꯡꯒꯥꯔꯩ ꯃꯥꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯈꯟꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ. ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯤꯡꯊꯦꯝ ꯃꯆꯟꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥ ꯁꯤꯡꯒꯥꯔꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯣꯌꯥꯝꯕꯁꯨ ꯊꯕꯛ ꯁꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯃꯃꯥ ꯑꯅꯥꯕ ꯇꯣꯝꯕꯤꯅꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯃꯧꯗꯨꯕꯨ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯐꯝꯀꯣꯟꯗꯨꯅ ꯂꯩꯔꯕꯤ ꯇꯣꯝꯕꯤꯅꯧ ꯃꯆꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯈꯨꯝꯂꯛꯏ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦꯅꯦ. ꯑꯩꯗꯤ ꯃꯍꯥꯛ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯣꯏ ꯈꯜꯂꯤ. ꯀꯔꯤꯅꯣ, ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣꯅꯦ? ꯈꯪꯗꯦꯃ. ꯅꯤꯡꯊꯦꯝꯗꯗꯤ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯦ. ꯐꯔꯦꯃ, ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯏꯇꯩꯃ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯨꯒꯦ. ꯍꯣ, ꯆꯠꯂꯣ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯌꯥꯝꯕ ꯌꯨꯝꯊꯪꯅꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯪꯉꯤ, ꯏꯇꯩꯃ, ꯁꯤꯡꯒꯥꯔꯩꯕꯨ ꯂꯥꯛꯄ꯭ꯔꯣ? ꯍꯩꯃ, ꯃꯣꯌꯥꯝꯕ, ꯁꯤꯡꯒꯥꯔꯩꯗꯤ ꯂꯥꯛꯇꯦꯅꯦꯍꯦ. ꯑꯗꯣ ꯃꯥꯕꯨ ꯑꯩꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯅꯤꯒ ꯆꯠꯃꯤꯟꯅꯕ ꯎꯔꯩꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯏꯗꯅꯣ ꯏꯇꯩꯃ? ꯑꯌꯨꯛꯇꯅꯤ ꯑꯩꯅ ꯎꯔꯛꯄꯗꯣ. ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯔꯝꯃꯤ. ꯑꯗꯣ ꯃꯣꯌꯥꯝꯕ, ꯏꯇꯩꯃ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯀꯩ ꯋꯥꯅꯣ ꯏꯇꯩꯃ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯖꯤꯛ ꯆꯦꯛꯁꯤꯜꯂꯣ. ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯉꯥꯡꯖꯩꯗ꯭ꯔꯕ꯭ꯔꯣ? ꯃꯅꯤꯗꯣ ꯅꯣꯡꯃꯁꯨ ꯏꯇꯩꯃꯅ ꯅꯈꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯎꯔꯝꯃꯤ. ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯖꯨꯖꯥ ꯇꯧꯕ ꯌꯥꯝ ꯊꯦꯡꯅꯩꯀꯣ. ꯅꯪꯕꯨ ꯆꯦꯛꯁꯤꯟꯅꯅꯕ ꯏꯇꯩꯃꯅ ꯍꯥꯏꯕꯅꯤ. ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯃꯣꯌꯥꯝꯕ. ꯐꯔꯦ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ. ꯍꯣ, ꯆꯠꯂꯣ. ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯉꯁꯥꯏ ꯌꯥꯝ ꯀꯞꯈꯤꯕꯅꯤ. ꯅꯤꯡꯊꯦꯝꯅ ꯊꯦꯝꯕꯗꯅꯦ ꯇꯣꯛꯇ꯭ꯔꯗꯅ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯄꯣꯕꯤꯔꯝꯕꯅꯤ. ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ. ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯏꯕꯨ ꯈꯔ ꯁꯦꯟꯅꯕꯤꯌꯨꯅꯦ. ꯃꯣꯌꯥꯝꯕ ꯃꯇꯩꯃ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ. ꯈꯟꯖꯩ ꯃꯥꯒꯤ ꯁꯤꯡꯒꯥꯔꯩꯅ ꯑꯗꯨꯝꯅ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯁꯤꯡꯒꯥꯔꯩꯕꯨ ꯃꯌꯥꯝꯕꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯃꯍꯥꯛꯇꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯆꯃꯝꯅꯔ ꯋꯥꯈꯜ, ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯆꯣꯛꯊꯔ ꯍꯛꯆꯥꯡꯅ ꯁꯤꯡꯒꯥꯔꯩꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯁꯨꯝꯕꯤꯗꯨꯅ ꯃꯣꯌꯥꯝꯕ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯌꯥꯝꯕ ꯉꯁꯤꯁꯨ ꯁꯤꯡꯒꯥꯔꯩꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯤ. ꯁꯣꯝꯗꯅ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯁꯤꯡꯒꯥꯔꯩ ꯃꯆꯥ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯉꯥꯏꯖꯔꯤ. ꯁꯤꯡꯒꯥꯔꯩꯁꯨ ꯑꯅꯧ ꯑꯄꯦꯟꯀꯌꯥ ꯂꯩꯗꯨꯅ ꯍꯔꯥꯎ ꯃꯅꯤꯒꯤ ꯍꯦꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝ ꯍꯔꯥꯎ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯍꯜꯂꯛꯇꯦ. ꯏꯆꯟꯁꯨ ꯌꯥꯝ ꯀꯞꯄꯦ. ꯑꯗꯣ ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯣ? ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯤ ꯁꯤꯡꯒꯥꯔꯩꯅꯤ. ꯑꯔꯪ ꯀꯌꯥ ꯑꯗꯨꯅ ꯍꯦꯜꯂꯤ ꯈꯟꯅ ꯑꯄꯣꯛꯄ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ, ꯍꯦ, ꯁꯣꯛꯂꯛꯀꯅꯣ ꯑꯩꯉꯣꯟꯗ. ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ. ꯑꯩꯗꯤꯅꯦ ꯂꯩꯀꯥꯏꯒꯤ ꯅꯅꯦꯅꯦ. ꯆꯠꯂꯨ, ꯍꯟꯗꯣꯛꯑꯣ. ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ. ꯏꯃꯥ, ꯅꯪ ꯍꯜꯂꯣ. ꯏꯆꯟꯁꯨ ꯌꯥꯝ ꯀꯞꯄꯤ. ꯆꯠꯈꯤꯅꯣ ꯏꯃꯥ. ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ. ꯃꯁꯤꯗ ꯁꯤꯡꯒꯥꯔꯩ ꯃꯆꯥꯕꯨ ꯈꯨꯄꯥꯛꯅ ꯃꯅꯝꯗ ꯊꯥꯗꯨꯅ ꯍꯦꯛꯇ ꯐꯨꯕꯤ. ꯍꯦ, ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ. ꯆꯩꯅꯅꯦ ꯅꯅꯝꯁꯤꯗ ꯀꯟꯗ꯭ꯔꯤꯉꯩꯗ ꯆꯠ. ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯅꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯧꯔꯨꯆꯣ. ꯆꯠꯂꯣ. ꯁꯤꯡꯒꯥꯔꯩ ꯃꯥꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯕꯨ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯂꯤꯕ. ꯃꯍꯥꯛ ꯀꯨꯝꯕꯤ ꯃꯃꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ.
ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏ ꯅꯣꯡꯃꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯁꯨ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯌꯥꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯅꯤꯡꯊꯦꯝꯅ ꯄꯤꯛꯂꯤꯕꯤ ꯂꯩꯅꯨꯕꯨ ꯄꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, "ꯑꯦ, ꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯀꯩꯗꯧꯔꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯁꯤꯁꯦ ꯇꯣꯛꯑꯁꯦ, ꯄꯥꯕꯗ ꯍꯥꯏꯌꯣ, ꯀꯩꯗꯧꯔꯒꯦ?" "ꯄꯥꯕ, ꯏꯃꯥꯗꯣ ꯌꯨꯝꯗ ꯆꯪꯁꯤ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ." "ꯍꯥ, ꯀꯔꯤ ꯍꯥꯏꯕ?" ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯌꯥꯝꯕ ꯃꯆꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯎꯔꯦ, ꯃꯅꯤ ꯑꯃꯗꯤ ꯁꯤꯡꯒꯥꯔꯩꯅ ꯅꯣꯛꯃꯤ ꯆꯠꯂꯤꯕꯗꯨ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯈ꯭ꯔꯤꯕꯅ ꯃꯌꯥꯝꯕ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯒꯥꯔꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏ, "ꯍꯦ, ꯋꯥꯔꯛꯇꯕꯤ, ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪ ꯅꯆꯥ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ? ꯍꯥ?" ꯁꯤꯡꯒꯥꯔꯩ ꯃꯥꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, "ꯅꯪ ꯀꯅꯥ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯆꯠꯂꯤꯕ꯫ ꯅꯪꯒꯤ ꯂꯥꯏꯔ ꯆꯨꯗꯅ ꯄꯨꯟꯁꯤꯗꯨꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯆꯠꯂꯣ, ꯅꯃꯥ ꯐꯝꯀꯣꯟꯗꯨ ꯂꯩꯕꯗꯣ ꯁꯦꯟꯅꯔꯨꯆꯣ, ꯅꯪꯒꯩꯒ ꯃꯔꯤ ꯂꯩꯅꯗꯦ." ꯋꯥꯍꯩ ꯑꯁꯤꯗ ꯃꯌꯥꯝꯕ ꯁꯥꯎꯃꯟꯈꯤꯕꯅ ꯐꯊꯕ ꯉꯝꯗ ꯁꯤꯡꯒꯥꯔꯩꯗ ꯑꯃꯨꯛꯁꯨ ꯈꯨꯠꯊꯥꯒꯤ ꯆꯣꯡꯁꯤꯜꯂꯛꯄꯕꯨ ꯃꯅꯤꯅ ꯃꯥꯕꯨ ꯐꯨꯔꯛꯂꯝꯃꯤ꯫ "ꯍꯦ, ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ, ꯁ꯭ꯋꯥꯏꯗ ꯑꯀꯜ ꯑꯔꯤꯡ ꯌꯥꯝ ꯁꯥꯒꯅꯨ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯅꯪꯅ ꯈꯨꯠ ꯊꯥꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯁꯤꯡꯒꯥꯔꯩꯅ, "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯜꯂꯛꯂꯕꯗꯤ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯅꯃꯥꯗꯨꯁꯨ ꯅꯆꯥꯅꯤꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯈꯪꯉꯨ꯫ ꯇꯥꯃꯅꯤ, ꯆꯥꯎꯈꯠꯇ ꯃꯥꯒꯣꯟ ꯁꯤꯟꯅꯕꯤꯔꯨꯅꯨ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯏꯀꯥꯏ ꯈꯪꯗꯕ ꯂꯦꯝꯖꯗꯕ ꯃꯇꯧꯗꯤꯅꯦ ꯂꯥꯏꯔ ꯆꯨꯗꯅ ꯃꯣꯏꯒꯤ ꯍꯩꯅꯕꯤꯅꯤ." ꯍꯥꯏꯗꯨꯅ ꯁꯤꯡꯒꯥꯔꯩ ꯃꯅꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩ ꯃꯅꯤꯗ ꯆꯦꯟꯈ꯭ꯔꯕꯗ ꯃꯌꯥꯝꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯍꯦꯟꯈꯤꯕꯅ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯃꯅꯤꯗ ꯆꯦꯟꯈ꯭ꯔꯕꯗ ꯃꯌꯥꯝꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕꯗ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯅꯤꯁꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯁꯤꯜ ꯀꯥꯡꯂꯛꯂꯤ꯫ "ꯍꯣ, ꯅꯪꯇ ꯅꯨꯡꯉꯥꯏꯔꯣ ꯏꯕꯦꯝꯃ, ꯅꯆꯥꯁꯨ ꯑꯅꯤ ꯂꯩꯔꯤꯕꯤ ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯌꯥꯎꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯅꯌꯨꯝ ꯄꯥꯟꯊꯣꯛꯄ ꯉꯝꯕ, ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤꯃꯛꯇꯗ꯫ ꯉꯝꯃꯤꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ꯫ ꯐꯩ, ꯍꯣꯠꯅꯧ, ꯅꯁꯥ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯕꯅꯤ, ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯅꯪꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯁꯤꯡꯒꯥꯔꯩ, ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕꯅꯗꯤ ꯄꯤꯛ ꯊꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈꯤꯗꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯄꯨ ꯃꯥꯅꯁꯨ ꯈꯪꯁꯅꯨ, ꯅꯪ ꯃꯁꯤꯒꯤ ꯀꯔꯃꯗꯤ ꯂꯦꯝꯅꯃꯛꯁꯨ ꯐꯪꯕ ꯑꯣꯏ꯫ ꯑꯩ ꯊꯃꯣꯏ ꯑꯁꯤ ꯌꯥꯝ ꯆꯥꯏ꯫ ꯏꯆꯥ ꯑꯅꯤꯁꯤꯗ ꯏꯃꯥꯗꯤ ꯍꯥꯏꯔꯛꯄꯗ ꯀꯔꯤꯅꯣ ꯑꯩꯅ ꯄꯤꯒꯗꯕ ꯄꯥꯈꯨꯝ ꯑꯁꯤꯕꯣ? ꯅꯪ ꯄꯦꯜꯂꯣ, ꯑꯩꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤ ꯄꯨꯟꯁꯤꯁꯤ ꯌꯦꯡꯂꯒ ꯅꯪ ꯄꯦꯜꯂꯣ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯪꯗꯤ." ꯑꯁꯨꯝꯅ ꯆꯥꯛꯂ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯂꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯄꯦꯟꯅ ꯂꯥꯎꯔꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝ ꯃꯆꯟꯅꯨꯄꯤ ꯂꯩꯅꯨꯕꯨ ꯄꯝꯗꯨꯅ ꯃꯕꯣꯛꯀꯤ ꯈꯨꯌꯥꯗ ꯐꯝꯂꯒ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯝꯕ ꯄꯨꯝꯕ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯇꯥꯇꯨ ꯃꯕꯣꯛꯇ ꯌꯦꯡꯖꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, "ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ? ꯄꯥꯕꯅ ꯆꯩꯔꯤꯁꯤ ꯀꯅꯥꯗꯅꯣ ꯕꯣꯕꯣꯛ? ꯑꯩꯈꯣꯏꯗꯤ ꯉꯁꯤꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯕꯣꯕꯣꯛ꯫ ꯏꯆꯟꯁꯨ ꯉꯁꯥꯏꯗꯒꯤ ꯁꯪꯒꯣꯝ ꯊꯛꯅꯤꯡꯕꯒꯤ ꯀꯞꯄꯝꯃꯒ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯌꯦꯡꯗꯤ ꯍꯜꯂꯛꯀꯗ꯭ꯔꯥ ꯕꯣꯕꯣꯛ? ꯏꯃꯥ ꯍꯜꯂꯛꯇꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯕꯣꯕꯣꯛ." ꯃꯁꯨ ꯅꯨꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯇꯣꯝꯕꯤꯅꯧ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ "ꯏꯃꯥ ꯏꯕꯦꯝꯃ, ꯅꯪ ꯑꯁꯦ ꯋꯥꯈꯜ ꯊꯦꯜꯂꯤꯗꯀꯣ꯫ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯅꯦꯝꯃꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯪ ꯅꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯂꯩꯕ ꯌꯥꯗꯕꯔꯣ? ꯅꯪꯒꯤ ꯅꯐꯝꯗ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇꯁꯨ ꯄꯛꯇꯕ꯭ꯔꯅꯦ ꯏꯃꯥ ꯏꯕꯦꯝꯃ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?" "ꯕꯣꯕꯣꯛ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯕꯣꯕꯣꯛꯅ ꯀꯞꯄ ꯇꯥꯔꯒ ꯏꯆꯟꯁꯦ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯀꯅꯤꯕ꯫ ꯏꯆꯟꯅ ꯀꯞꯄꯗꯣ ꯑꯩ ꯊꯦꯝꯕ ꯌꯥꯝ ꯋꯥꯏ ꯕꯣꯕꯣꯛ, ꯇꯣꯛꯑꯁꯦ, ꯀꯞꯀꯅꯨ ꯕꯣꯕꯣꯛ." ꯃꯁꯨꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯀꯥꯏꯔꯕ ꯇꯣꯝꯕꯤꯅꯧ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏ, "ꯕꯣꯕꯣꯛꯀꯤ ꯅꯤꯡꯊꯦꯝ, ꯏꯁꯨꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫
ꯕꯨꯕꯣꯛꯅ ꯂꯩꯇ꯭ꯔꯒ ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯔꯝ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯕꯨꯕꯣꯛꯇꯤ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯄꯥꯡꯒꯜ ꯀꯜꯂꯝꯂꯕꯗꯤ ꯏꯁꯨꯒꯤꯅꯤ ꯍꯥꯏꯗꯅ ꯕꯨꯕꯣꯛꯅ ꯂꯦꯞꯀꯗꯕꯗꯣ ꯕꯨꯕꯣꯛ ꯉꯝꯗ꯭ꯔꯦꯅꯦ ꯅꯤꯡꯊꯦꯝ ꯕꯨꯕꯣꯛ ꯅꯪ ꯁꯨꯝ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯕꯨꯕꯣꯛꯇꯤ ꯃꯁꯥꯁꯨ ꯅꯥꯔꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯋꯥꯔꯅꯤ ꯕꯨꯕꯣꯛ ꯇꯣꯛꯑ ꯀꯞꯄꯅꯨ ꯁꯦ ꯑꯩ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯒꯦꯁꯦ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯕꯨꯕꯣꯛ ꯕꯨꯕꯣꯛ ꯀꯞꯄꯔꯣꯏ ꯑꯗꯨꯕꯨꯅꯦ ꯕꯨꯕꯣꯛꯀꯤ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯆꯥ ꯂꯩꯅꯨꯕꯨꯗꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯛꯎꯀꯣ ꯃꯥꯕꯨ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯕꯨꯕꯣꯛꯀꯤ ꯅꯤꯡꯊꯦꯝ ꯍꯣꯏ ꯕꯨꯕꯣꯛ ꯏꯆꯟꯗꯤ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯦ ꯕꯨꯕꯣꯛ ꯕꯨꯕꯣꯛꯀꯤ ꯅꯤꯡꯊꯦꯝ ꯕꯨꯕꯣꯛ ꯏꯁꯥꯁꯦ ꯌꯥꯝ ꯆꯥꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯕꯨꯕꯣꯛ ꯋꯥꯔꯧꯒꯅꯨ ꯕꯨꯕꯣꯛ ꯆꯠꯂꯒꯦꯀꯣ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤꯅꯧꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯕꯗ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯅꯤꯡꯊꯦꯝꯗꯤ ꯈꯪꯖꯗꯗꯨꯅ ꯅꯧꯖꯔꯤꯕ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯃꯕꯣꯛꯀꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏ ꯕꯨꯕꯣꯛꯁꯦ ꯀꯞꯄꯗ ꯋꯥꯗꯨꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯁꯨ ꯋꯥꯔꯦ ꯏꯆꯟꯁꯦ ꯉꯁꯥꯏꯗꯩ ꯀꯞꯄ ꯊꯦꯝꯕꯗ ꯄꯥꯕꯁꯨ ꯌꯨ ꯊꯛꯄꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯗꯤ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ ꯑꯗꯨꯅ ꯕꯨꯕꯣꯛꯀꯤ ꯃꯅꯥꯛꯁꯤꯗ ꯇꯨꯝꯃꯒꯦ ꯏꯆꯟ ꯅꯪꯁꯨ ꯇꯨꯝꯃꯨꯀꯣ ꯇꯥꯆꯧꯁꯨ ꯇꯨꯝꯃꯒꯦ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯇꯣꯝꯕꯤꯅꯧꯒꯤ ꯃꯅꯥꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯇꯨꯝꯈꯤ ꯍꯥꯏꯕꯗ ꯂꯥꯏꯕ ꯎꯍꯩꯗꯕ ꯐꯤꯕꯝ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤ ꯁꯤꯡꯒꯥꯔꯩꯒꯤ ꯊꯃꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯎꯍꯩꯗ꯭ꯔꯕ ꯐꯤꯕꯝ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯄꯨ ꯃꯥꯒꯤ ꯆꯩꯊꯦꯡꯁꯨ ꯉꯥꯏꯈꯤꯁꯤ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡ ꯑꯗꯨꯃ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯃꯌꯥꯝꯕ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯄꯅ ꯄꯨꯕ ꯉꯝꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯊꯣꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯅꯤꯡꯊꯦꯝ ꯄꯥꯕꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯎꯁꯥ ꯑꯀꯪꯕ ꯈꯖꯤꯛ ꯃꯩ ꯊꯥꯗꯨꯅ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯗ ꯁꯪꯒꯣꯝ ꯁꯥꯍꯜꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯄꯥꯕꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ ꯅꯆ ꯂꯩꯅꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯄꯥꯕ ꯏꯆꯟꯗꯤ ꯕꯨꯕꯣꯛꯀ ꯇꯨꯝꯍꯧꯔꯤ ꯉꯔꯥꯡꯗꯒꯤ ꯏꯆꯟꯁꯨ ꯕꯨꯕꯣꯛꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯑꯗꯨꯒꯤ ꯑꯩꯅ ꯃꯈꯥꯔꯣꯝꯒꯤ ꯏꯅꯦ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤꯅꯦ ꯁꯪꯒꯣꯝ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯅ ꯅꯤꯔꯨꯏꯅꯦ ꯁꯪꯒꯣꯝ ꯈꯔ ꯄꯤꯔꯛꯑꯦ ꯏꯅꯦꯅ ꯁꯤꯁꯦ ꯏꯆꯟꯒꯤ ꯄꯤꯊꯛꯀꯦ ꯇꯧꯕꯅꯤ ꯄꯥꯕ ꯅꯧꯖꯔꯤꯕ ꯃꯁꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔ ꯋꯥꯍꯩꯗ ꯃꯌꯥꯝꯕ ꯊꯃꯣꯏ ꯁꯣꯟꯊꯔꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯄꯥꯕ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯄꯥꯕꯅ ꯅꯕꯣꯛꯀ ꯅꯪꯒ ꯅꯆꯟꯒꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯗꯣꯏꯅꯤ ꯄꯥꯕꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯉꯔꯥꯡꯗꯤ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯪ ꯄꯥꯕꯗ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯗꯦꯗ ꯄꯥꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯄꯥꯕ ꯄꯥꯕꯁꯨ ꯈꯪꯗꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯏꯆꯟꯗꯣ ꯁꯪꯒꯣꯝ ꯄꯤꯊꯛꯂꯨꯔꯁꯤ ꯑꯗꯨꯒ ꯕꯨꯕꯣꯛꯀ ꯅꯪꯒ ꯆꯥꯅꯅꯕ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯛꯑꯁꯤ ꯍꯣꯏ ꯄꯥꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯇꯣꯝꯕꯤꯅꯧꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯣꯌꯥꯝꯕ ꯇꯣꯝꯕꯤꯅꯧꯒꯤ ꯁꯛꯇꯝ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯇꯣꯝꯕꯤꯅꯧ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯟꯗ꯭ꯔꯤꯉꯩ ꯁꯤꯟꯊꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯃꯤꯗꯤ ꯉꯁꯤꯁꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯍꯛꯆꯥꯡ ꯃꯥꯗꯤ ꯊꯋꯥꯏ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯊꯧꯗꯨ ꯅꯨꯡꯒꯨꯝ ꯂꯩ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯂꯩꯅꯨꯅ ꯃꯈꯨꯠ ꯈꯨꯕꯤ ꯆꯨꯞꯇꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯈꯥꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯀꯞꯂꯛꯂꯤ ꯏꯃꯥ ꯅꯪꯁꯨ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯤꯡꯊꯦꯝ ꯃꯄꯥꯅ ꯀꯞꯄ ꯇꯥꯔꯒ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯀꯞꯂꯛꯏ ꯄꯥꯕ ꯕꯨꯕꯣꯛ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯄꯥꯕ ꯀꯞꯄꯤꯗꯣ ꯆꯥꯛ ꯆꯥꯗꯕꯒꯤ ꯕꯨꯕꯣꯛꯁꯤ ꯁꯤꯔꯤꯗꯣ ꯕꯨꯕꯣꯛꯁꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯈꯤꯗꯕꯅꯦ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯛꯑꯣ ꯄꯥꯕ ꯕꯨꯕꯣꯛꯁꯤ ꯆꯥꯛ ꯄꯤꯖꯔꯗꯤ ꯍꯤꯡꯒꯅꯤ ꯄꯥꯕ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯁꯤ 이빠기 닝태 부복세 와래 하이두는 보다그래 어머 갈락라로 이마 나 짠해 이마기 콤랑라만 생바디 덩크라가 이마기 로이브 미kup다 짝짝콤 아만다수 삐져보 너무 기대다고 이마 이는 거라 유탁 남자바디 이마
nang ngasisu hinglamganiko ima. Aina maram oiraga imasu thawai thakibani. Ai punsi asimagi ningam hauroidako ima. Apangban nasabu ngakpiyoko ima. Kaptuna law khonglabasu ingagi nonglan khongbagum asiba kawumana satkrabada karamna mu halakani. Chakna sakna thamoida awaba kaya piramdu loisinki tombinawgi lana thauramsu. Mapa masana tombinawgi ni haina aroibu oina hailei katluraga hanjilakpada singarega manigana nokminnaduna lambida chatlibadu ningthemna uraklami. Singare mana fana phatrabasu angang oizaribu ningthemgi masinadi kauzai ima haina. Masida mayamba masagi makutta zezet paisinduna tapna hairei. Ningthem madi nangi manati. Madi migi mama oikrabani. Nang mongonda ima kaubi yadi. Hayung makhaidi ine kauko. Papa ima se migi mama oikrabo. Oikri. Aigi ima se kanagi mama oirino papa. Pagi ningthem doklo wanganglano. Isan kaplamani. Jasilao. Haiduna mapa masa satkirami. Mayamba masu mamagi ningamda maisakna thamoy kaikiduna singnaba magaloinana thabakana sunomduna masanupa ningthembu afaba sintak purel amada mahi tamba tharami. Mama yauda yoga masa oirabasu ningthem pikna ulen nanglakpa thawai oibana wakhal taba ahal laman lai guru thagolon bebar khangba amadi mahida lausingda haithoi singthoiba ma oiraklami. Matamana kanabu ngaibagi chatki asum chahi kaya hausinki. Ngasidi ningthem chawba sare pharakli. Mahaki haithoi singthoiba matawda miyamna sakna sonarakli. Mapu magi thaujana ngasidi ningthem leipak adugi konungda lariba ningthau masa masu kayagi mahigi sintak purel oina phamthon hapirami. Asumna ningthemna madiksa miyemu oiraklabada pawasi singare sutarami. Somdana singare di kamdauri tungi kanthada mapal pharingai. Ahenbada pamluba masa nungsiba khangdabi mahakti maninasu thina tawbiba huraklami. Hey, isa nupa piba ngamdabi nupi. Nasa nupi si puraga napamdhan kro. Napamdhan kro arabisu namaydu thabagi ang nasa chungsa sate nangna tawriba. Nangna sum yumsi laisindana aigi nupi atomido yumsida pusilakpa yadre. Karino moy mapana haibiribudubo. Aigi khanbidrabasu nasa sigidi khanbiyo. Ipam kaina krabi na karamna mo yumdhan ga doino. Nang muna sase minungsi macam ama pau poktabra. Karigi minungsi. Mama oibi nangna nasani hundoklaga aigi naga selaktuna na yumpan dingamlaga aina nupi atomi tibada karigi muk minungsi tidoiba. Ha, karigi minungsi muk tidoino. Tamani aina isa hundoklamba. Ipuroiba kainaba pumnamak tamani kidamak natabra. Aduga husik na ingonda. Iraloy na sisinbadudi ayaba ngamloy. Hey, mama sabi. Nasa hundokpi. Nang laruba isa. Apag mo ni apag. Napuroy ba doon tambu tamkro. Nabugtoki na sa nidubo hundoklam laga. Nupa atopada na yung pan mangamlibo nang na ay bisu hundoklam laga. Hausik atopo na pa mo da siyalo heni ngalite. Nang di atong sabi ni nasagi da kanbi. Papchen mi nang laruba dagi ay sozik di ay sumut leda na. Siyal pangi zuro tumsingkre. Isa pangi nupa pokche. Nang di na minay po ay ningday na. Tama ni. Na sila mapali hay doon na ato akan mawaso nga nga ay landi lang kinabani. Kari, nang landi ba? Nang punong ninja. Nang nalanda mo rin ba di ay ro lalise, ha? Ibi masayin mi. Lali, tama ni na ay ipam na lalagpani. Ay bukarigi nung sida na, nung siba sabi rin. Nang nanungsi ay bagi ay so, nang minatong ilagkiba na tabra. Yari singaray beba. Nang wamakayam taraglano. Nang di ahing kuding laymay na ken mi singaray ni. Laikaw adog siya tabi kung ba na ken mi lay nang mukulubang manigi irali. Yari, nang yumase, tadok to nang simagzal kro. Ay sanoy, sira baso ay mapamasin sigani. Mase ay gisuyom ni. Kari, masin ga sukum sarda na. Ado din nang nangagsampay do na inbatari do na ina. Asiyahay do singaray do manina magiyum dagi tantorak lami. Hey, se, nasaan pisu buza ko? Masisu nang dong na nupasil payom tiraga ne, yun to. Hay do na, mamamasa tantok do na tonglon sin krabada upay layta singaray. Kap na masan bitoy nugi makut sam do na lambi do da tap na sumtore. Mahang na sumlambi do da mamitagi pirang kang da satlingay. Mayam bagi kontong yung silaglabada wakal da kali. Ay bukaray da satkani. Ipamlamdam yengloy. Ay hisang sa pamlay che. Ipuroy ba masong asidi.
ꯃꯤꯇꯣꯞ ꯑꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯗꯥ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯁꯤꯔꯅꯦ ꯅꯠꯇꯦ ꯑꯩꯕꯨ ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯑꯩ ꯆꯠꯂꯒꯦꯗ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯩꯅꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯏꯅꯦ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯊꯤꯔꯛꯏꯔꯣ ꯑꯉꯥꯡꯒꯤ ꯃꯍꯩ ꯇꯝꯅꯕ ꯅꯠꯇ꯭ꯔꯒ ꯄꯥꯕ ꯎꯅꯕ ꯂꯥꯛꯏꯔꯣ ꯂꯩꯅꯨꯒꯤ ꯋꯥꯍꯩꯁꯤꯗ ꯁꯤꯡꯒꯥꯔꯩ ꯍꯦꯛꯅ ꯀꯞꯂꯛꯂꯤ ꯃꯆꯥꯕꯨ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯂꯩꯅꯨ ꯅꯪ ꯏꯃꯥꯕꯨ ꯑꯗꯨꯛ ꯍꯛꯅ ꯋꯥꯔꯧꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯗ꯭ꯔꯤꯕ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯋꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯂꯛꯇꯦ ꯇꯥꯆꯧ ꯑꯃꯗꯤ ꯄꯥꯕꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯁꯛꯂꯤ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯕꯁꯨ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯗꯤ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯗꯦ ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯅꯪꯅ ꯄꯣꯛꯄꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯂꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯄꯥꯕ ꯎꯅꯒꯦꯁꯨ ꯎꯅꯔꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤꯅꯦ ꯍꯥꯏꯔꯝꯂꯒ ꯂꯩꯅꯨ ꯆꯪꯈ꯭ꯔꯕꯗ ꯁꯤꯡꯒꯥꯔꯩ ꯃꯆꯥꯕꯨ ꯇꯥꯟꯅꯖꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯅꯨ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩꯅ ꯆꯪꯂꯛꯄꯁꯤꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯝꯕ ꯃꯌꯥꯝꯕ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯒꯤ ꯄꯥꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯁꯤꯡꯒꯥꯔꯩ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯅꯠꯇꯦ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯈꯤꯒꯦ ꯃꯥꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯍꯟꯕꯤꯌꯨ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯏꯃꯥꯒꯤ ꯂꯩꯅꯨ ꯅꯪꯁꯨ ꯏꯃꯥꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯛꯎꯁꯦ ꯁꯤꯡꯒꯥꯔꯩ ꯅꯪꯅ ꯄꯣꯛꯆꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯪꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯣꯟꯗ꯭ꯔꯕ ꯅꯪꯅ ꯅꯥꯎꯄꯣꯟꯕꯤꯗ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯅꯤꯡꯊꯦꯝꯅ ꯅꯪꯕꯨ ꯎꯔꯕꯗꯤ ꯃꯄꯥ ꯑꯩꯕꯨꯁꯨ ꯋꯥꯔꯧꯈ꯭ꯔꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯏꯆꯥꯄꯣꯛ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯃꯥꯅꯤ ꯑꯩꯗꯤ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯄ ꯉꯝꯕꯤ ꯃꯃꯥꯅꯤ ꯑꯩꯅ ꯃꯩꯆꯥꯛ ꯑꯁꯤ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯒꯅꯤ ꯆꯠꯀꯅꯤ ꯑꯩ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯑꯩ ꯂꯩꯔꯨꯔꯒꯦ ꯏꯃꯥꯒꯤ ꯂꯩꯅꯨ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪꯒꯤ ꯇꯥꯆꯧꯗꯁꯨ ꯏꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯝꯕꯤꯌꯨ ꯏꯃꯥ ꯆꯠꯂꯦꯀꯣ ꯂꯩꯅꯨ ꯍꯥꯏꯗꯨꯅ ꯁꯤꯡꯒꯥꯔꯩ ꯏꯀꯥꯏ ꯐꯤꯔꯨꯛꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯁꯨ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯁꯤꯡꯒꯥꯔꯩꯒ ꯊꯦꯡꯅꯔꯛꯏ ꯃꯆꯥꯕꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯅꯣꯛꯃꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯁꯣꯛꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯅꯪꯗꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦꯅꯤ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯗꯦ ꯋꯥ ꯑꯀꯟꯕ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯁꯤꯡꯒꯥꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯆꯥꯗ ꯇꯥꯊꯤꯅ ꯇꯧꯕꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯤꯡꯉꯝꯗ ꯂꯩꯍꯧꯏ ꯈꯖꯥꯏꯗ ꯅꯤꯡꯉꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨ ꯆꯦꯜꯂꯕꯤ ꯃꯥꯒꯤ ꯄꯤꯔꯥꯡꯁꯨ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯖꯔꯤꯕꯤ ꯊꯣꯏꯅꯨꯒꯤ ꯂꯥꯏꯕꯛꯇ ꯇꯞ ꯇꯥꯔꯛꯂꯤ ꯁꯤꯡꯒꯥꯔꯩꯅ ꯇꯨꯡꯒꯤ ꯈꯟꯊꯗ ꯈꯣꯡꯊꯥꯡ ꯂꯥꯟꯅ ꯊꯥꯡꯂꯨꯕꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯃꯆꯥ ꯊꯣꯏꯅꯨꯁꯨ ꯃꯄꯥ ꯂꯩꯇꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯀꯅꯥ ꯑꯃ ꯑꯣꯏꯍꯧꯏ